Taramathoi SURAKLABA Lan Asi Loisindana Bhot TOUBIGANU MEEYAMGI EHOOL KHANGNA THABAK TOUBIYU MEEYAMGI KHOLAO LEINGAK TABIYU Lan Asi Loisindriba Phaoba Meekhal Da Sharuk Yaroi HAINA MOIRANG LEISHABISING AMADI MOIRANG KENDRA APUNBA MEIRA PAIBI IMALUP MAMPIL na PHONGDORAKLI Ngarang moirangi mapam amada moirangi leishabising amadi mampil na sinduna pangthokiba paugi mifam amada wafam ase phongdokladuna mampil gi president ke Patmabati na hai Komjali singini kulumdogi megi ohumdagi haukiba lan asing asi phabo waroisin purakpang ngamdringai serak asida Lok Sabha gi Meekhal tawgani haina thaurang tawrikliba asi condemn tawi waroisin purakpang ngamdriba irang asida misi mina kaya thokre adubu miyoibagi punsidagi Lok Sabha Meekhal ni hena maruk oina lauduna hauzik Meekhal pangthokani haina tawriba asi laibak thibani maramaduna moirang asida laidiba paina PAIBI gi apex body oiriba mampil amadi ACS gi lesabi kiyaga pulaga Mifam ama pangthoktuna Lok Sabha Meekhal asi saugat loi amadi Sharuk Yaroi HAINA warep lawbani moirang esigi manungda Meekhal ga mari leinaba chakcha hejana ba campaign chatpa natraga amadi law khongba tawrabadi action lawkhatkani haina sumakna makhataki The Manipur is the Karamba Zaga, Santi, Lay Hibase, I going a sea power over Pangdari, Masi cooking the Hojitlan Boom, Charaka Ladyba, Adu Santi Latrava, Laybaka Sita, Santi Lady Hibase, I going my Kaitaki Yazaning there, Adu Laishu Lady Haina Tanzage, Nasiki MEEYAMGI over Pireti, Lan Asi Loisindriba Phaoba, I going election Asi Sharuk Yaroi, Adu Lan Asi Loisindana, Iram the Manipur, Santi Laina, Tandu Laitana, Laybama Tamduda, I coina Makata, but Tabak Toram Sing Ase, Sharuk Yazani, Hari by election. Siga Mari Lainana, Saksa Hajana ba corruption toba, Ira Mamatada, Tabak Matamda, Lady Imai Gelsing Amadi, Sassing Sida Puna Sanaraga, Madu Icona condemned Togani Loin and Makogi Makata, action Lokatani Hainasu, Best Media Gitong Samzari. Moirang Sigi Leishabising Mahut Sinduna, Nirmala Kobile Sabia Manahai, Lan Asida Equegi Icha Inau Maru, Mapankaya Kainere, Yum Kaikaya Mai Chakre, Lantum Kaya Mankre. Mapa kainaraba machasing mapuraba kainaraba lukrabi oihuraba kayagi mittagi tarakpa pi kangjingai cherak asida Lok Sabha Meekhal ne hena lurabra haibasi achoba wahang ama oiri Meekhal ga miyoibigi punsiga Meekhal ne hena lumna lobasi laibak thibani moirangi leishabising na Manipur gi saktam kaidana bhotnariba lan asina Meekhal dagi hena lumna lawi lakadoriba Meekhal asida mipum khudingmakna masagi apamba matung ina thabak tawbiyu masida Thing Banatraga thing the bagi hak Leishabising the late day, Adomainamak, Isa Isana Tamoida, Wakalda, Power Pachumba Pirep, Adu Lauraga, what it low behind Makataki. Quiggy, Mang, Kriba, Tung, Kriba, Sea, Kriba, Na, Kriba, Mayamse, boats in Hen, Lu, Rehaina Tak, Neduneko, Moirangi, Saitagi, Morangi, APUNBA Leishabising Ima Ibil, Punamaki Saitagi, Koyazaning, Karigino Hamatam, the boat, boat, Camille, Punsiga, boat, Nehena, Lumna Lobo, the Deco Pamzade, me, Amadanang, Sito, Gadavanina, Haksito, Wayati, Hibaginate, we have to decide ourselves what is right, wrong. Karina Junge, Karina Lange, Habadosi, totally by Irang, Sida, Isana, decision, Loza, Gadavneba, Sidi, me, and the Insula Kanang, Tada, Gadavanang, Yagadam, have the Isagi over. Bas di thamoy manungdagi faurak pagaloina na koina tawgadaba thabak ni bas daisda thadagi or phadaru hadu mi gi wakhalon da leibasi de koina kanam da thingu basunga moeba adubu aikoi isana wakhal chapchana khalaga aikoi thadabam thokra amadi thadabam thoktabra board asi kanan hena lumna lobage aduga lanse kanana lumna lobage habdu isana decision lawjagadabane si koina board asi thingru bagi right to leizade aikoina thingru basung amjaroi kai ginoi da angam basingna tawrak pa thabak nina aduna aikoina haijagadabdi kaino haba matam dai koi di board se thada zaroi board se yauzaroi habani kari Koi the boat thing bagi right like Zadeba. Langa boat ka ekoi di lance ni hena lumna lawzay ba dunay koi boat ti yauzaroi